नहान तांग तरागा तरुक ता अखोइगी तोरबुंग अमदी होक्सकाई इखाइदा अखोइगी कुकी नार्को टेरोरिस्ट सिंगना खंगौदना पुंग मापन मखाइरोम ताबा मतमदा मखोइना खंगौदना अमुक हना अखोइगी लेजरिबा खुल असिदा अमुक अटैक तौरपा असि अदुकी मतिक यानिंगे हाइबा असिगी दमकता अखोइ मफम असिदा पुन्ना फमजरिबनी मसिगी मरमदी ngasi पानबिरिबा पियार लेंगाकना अखोइ शांति लेरनी हाइदुना मफम सिदा अखोइगी लेबिरिबा बेलीगी एरिया खुदिंगमक्तदी हाइरिबा सिंग असि थादोक पिग्रगा हौजिक तौरिबा मयाम सिदा फादना पुंदना मफम अमदा अदु तौरे अदा तौरे मसैजदा एक्सट्रोशन खंगदे काउंटर चार्ज खंगदे इनकाउंटर खंगदे एनीबॉडी तौबा याबा पीस ओइननबगिदमक्ता होनबिरी अदुगा ngasi mak imitna ikhongna tokro hanjal choktana lairaba IDP singda makoigi mayumda changjare haibagi harauba amaga lairaga changjariba adugumlaba hanjal life attempt tawata natana mapunsiji hingibra natraga siribra na khangdraba jaga asida amuk hajalaga direct makoina khulai thabdana adagi nongmai kapsandana bom tawdana tawriba asida ngasi panbiriba akoigi PR na kari haina lawbiribage masida equality gi oiba wakhalon thambiraga ngasi mak thoiba thodok asida senariba adugumlaba miyoising aduga maduda sijanariba khuchu khulai singdu amatta watana athuba matamda phagat pirakwa taragadi aikoina aduke matik harau jagani aduga aikoigi apen basu laigani madu natabida adugi onna tainabada makoigi tonganba policy program ama sillaga tawbirakwa oitaragadi akoi Thauban district kisu apunbagi oina masi fully condemn tawbaga loinana makha taba khongjang kaya changjananabagi damakta akoi sem saduna leijagani aduga amukasu hanna aina hauji panbiriba respected aikoigi PR gi damakta phambiriba phamda phambiriba aikoigi governor aduga law and order paibiriba adugumlaba DGP aduga administration da leibiriba puna magnasu aikoi maitai haiba jati asi kari haina ubibano we are also the democracy person aikoi su Indian citizen amani Indian citizen ama oiraga aikoi ge hakchibo hanjal hainingai leitna torture tawba aduga aikoi gi damakta hakni haibasi pibi damase aduki mate aikoi penjade nungaite aduna maram oiraga hauji athuba matamda Chuchampurda akanba operation tawduna nahan season areiba khulai singdu laukhat piyo haibasina aikoi punamaki oina mainly akoi masida condemn tawjaraga haiba posi laukhat pirau natrabadi makha tana akoi Thauban chu mangjin thana saruk ya jagani